ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯍꯥꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯨ꯫ ꯇꯥꯁꯜꯂꯕ ꯃꯇꯨꯡꯗ ꯌꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯋꯥꯈꯜꯗ ꯐꯥꯎꯗꯦ꯫ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯥꯞꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯏꯆꯥ ꯑꯁꯤ ꯁꯥꯏꯠ ꯏꯟꯀꯝ ꯊꯣꯛꯅꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯈꯟꯊꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇ ꯀꯥꯏꯊꯔꯛꯀꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯍꯜꯂꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯗꯨꯒ ꯁꯥꯏꯠ ꯏꯟꯀꯝ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤꯁꯨ ꯇꯧꯍꯧꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ? ꯄꯩꯁꯥ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗ ꯄꯩꯁꯥ ꯇꯦꯛ ꯇꯦꯛ ꯇꯥꯜꯂꯒ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯇꯧꯔꯝꯕ ꯀꯔꯕꯥꯔ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯌꯥꯝꯅ ꯄꯥꯛꯅ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗ ꯄꯩꯁꯥ तानꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯌꯥ ꯂꯩꯇꯕ ꯑꯣꯏꯅ ꯎꯏ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗ ꯑꯩ ꯀꯩꯗꯧꯒꯗꯒꯦ ꯑꯃꯗꯤ ꯃꯇꯝ ꯑꯍꯥꯡꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯀꯅꯥꯁꯨ ꯈꯟꯗꯕ ꯑꯃꯗꯤ ꯈꯟꯕ ꯇꯥꯔꯒꯁꯨ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯋꯥꯈꯜ ꯊꯥꯗꯗꯦ꯫ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯁꯤ, ꯂꯥꯏꯔꯤꯛ ꯍꯩꯅꯕꯁꯨ ꯍꯣꯠꯅꯁꯤ꯫ ꯑꯍꯥꯡꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ, ꯁꯥꯏꯠ ꯏꯟꯀꯝ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯐꯖꯕ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯅꯅꯕ ꯋꯥꯈꯜ ꯊꯥꯗꯁꯤ꯫ ꯏꯁꯥꯒꯤ ꯆꯍꯤ 13, 15 ꯁꯨꯔꯛꯄ ꯇꯥꯔꯒꯗꯤ ꯊꯥ ꯑꯃꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯥꯏꯠ ꯏꯟꯀꯝꯗ ꯄꯩꯁꯥ ꯈꯔ ꯇꯦꯛ ꯇꯦꯛ ꯊꯣꯛꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ SIPꯗ ꯇꯨꯡꯁꯟꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯨ ꯂꯩꯔꯒꯅꯤ, ꯑꯩ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗꯁꯨ ꯄꯩꯁా ꯆꯪꯏ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯄꯩꯁꯥ ꯆꯪꯏ꯫ ꯄꯩꯁꯥ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯉꯟꯅ ꯍꯧꯅꯅꯕ ꯇꯧꯁꯤ꯫ ꯃꯗꯨ ꯅꯠꯇꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯄꯩꯁꯥ तानꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯇꯞꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯗ ꯊꯝꯖꯅꯤꯡꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯏꯆꯥ ꯑꯁꯤ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯏꯆꯥꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫